Popular government ama semnanaba MLA nifu marina sem saduna leire atuba matamda lengak semnanaba Manipur gi governor da Taksillamle haina hairok AC gi MLA Thokjom Radheshyam na fongdokre ngasi ayuk pong 10 makhairom tarakpada Rajbhavan da MLA kharana Manipur gi governor Ajay Kumar Ballaga unanaba changki Pung ama hena governor unaruraba matung thorakpada wafam asi MLA Radheshyam na fongdoklam kibani tha asigi haukiba tang kunda gwalta bida thokiba thokdok adubu mahaki maikeidagi nungaitaba fongdokladuna ngasi asi miyamna state asida lengak ama semu haina takshinduna lakiba aduga mari lenana MLA nifu marina anauba lengak sembada punna saugatpaga loinana anauba lengak ama semnanaba ngasi asi Manipur gi governor da Taksillam ki Governor gi Maikei dagi miyam na pamliba adu thabak oina pangthoknanaba hotnagani haiba wafam fongdokraki haiki Governor unaruraba aduda wangkai AC gi MLA Thangjam Arun Kumar Ketrikau AC gi MLA Nurul Hasan Kairau AC gi MLA Laurembam Rameshwar Uripok AC gi MLA KH Ragumani Kaisamthong AC gi MLA Sapam Nisikanta Mayang Imphal AC gi MLA K Robindro Hairok AC gi MLA TH Radheshyam Wangjing Tentha AC gi MLA P Brojen Hyanglam AC gi MLA Dr. Y Radheshyam amadi Tamelong AC gi MLA Janghemlong Panmeisu yauki hairi Hꯧze Manipur oraiba Walthabi incident ni matung no oraiba filmse tigi matang da already akoi MLA mayam dagi taraptagi di akoi nei nuaitaba pen do ponglokre action lawan ningba hana ponglokre do ngasi si praja mayam su pamba popular government nama semagi bari da mota akoi mayam loinama MLA nifu mari loinama sarkar sembansi semna akoi MLA loinama na ready laira praja ya pamba su laire akoi mayam su sarkar semba yare haibi adugi governor akoi hero bani aduga atopa Tongan solution kai tawro pani potkan ya ba kai nei ram governor sahib ne ma note tawra ka kai tawba ya no loina yengani in the interest of praja gi interest of Manipur interest adu kai tawba ya ba tawbani ya na ba loina ya karam kana ya da ya gi sarkar se mara nifu mari sarkar se mi yaning da mi du kana no putoki ro loina ya re kai loina ya re ba even congress ni manga du di kai party di yaw da ne khang ne mo so ya de ai ba di lem do man dei kan ba